Chatliba chahi asigi angan masarukta pangthokiba Taranipan Suba Lok Sabha Mikhal Da Inner Parliamentary Constituency gi MP amo oina Mai Pakkhraba INC gi Mirep ANGOMCHA Bimol Akoijam bu District Block Congress Committee Thaubalna achamba khudol sing tamdana Taramna Okkhre Thaubal athokpamda leiba District Block Congress Committee Thaubal gi office ta MP ANGOMCHA Bimol bu ahanba oina Taramna okpagi thauramadu District Block Congress Committee Thaubal gi President N Lukhoi Vice President KH District Mahila Congress Committee gi President L Ngambi Devi yauna Wangkhem Thaubal amadi Lilong Kendra gi party gi thaumi kaya amadi Youth ki thaumi kaya nasu saruk yaki miyamna Taramna okpi babu apen mafangdok laduna MP Bimol na haikibada mahakna MP ama oina Mikhal thengna kibagi pandam adu fangnanaba thodang adumak lawkhigani aikoi gi Manipur gi society da thogalon bevar kaitharakpagi mami ama urakliba asi chumthokpa tangai fadi haiba wafam kaya su fongdokhi khangaktrabagi wa malaba aduga lamdamsigi I da poko macham ngangoi da wangang sana makoi no chingda mi da thi ina camping ang pitak mo yadugi haina bang yaw tanay ko di mo jang ngango ana masi leipak si gi chatna ba hauna lu chat si khasi kai ba mature democracy mo da legada ba party mo gi chingda mo na chat ka da li chat ngang ko ngang lagraba adu ba ga chat ga political culture adugumba chatnabai chango kango gi ithil yawe se aikoina miyam dan khanan ba changne Congress